ꯇꯥꯟꯖꯥꯗꯨꯗ ꯖꯣꯅꯥꯁꯨ ꯃꯩꯔꯥꯕꯒꯤ ꯀꯥꯗ ꯐꯠ ꯆꯪꯂꯛꯏ꯫ ꯆꯥꯛꯈꯨꯝꯗ ꯂꯩꯔꯝꯕꯗꯒꯤ ꯃꯅꯥꯎ ꯅꯨꯄꯥꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯇꯥꯅꯤꯡꯕꯅ ꯆꯪꯂꯛꯄꯅꯤ꯫ ꯆꯦꯛ ꯇꯧꯔꯤꯕꯅꯤ꯫ ꯃꯩꯔꯥꯕꯁꯨ ꯃꯗꯨ ꯈꯪꯂ ꯃꯥꯜꯂꯦ꯫ ꯐꯣꯟꯗꯨ ꯂꯣꯛ ꯐꯠ ꯇꯧꯁꯤꯜꯂꯤ꯫ ꯃꯆꯦꯗ ꯐꯠ ꯌꯦꯡꯂꯛꯏ꯫ ꯍꯔꯥꯎꯅ ꯌꯦꯡꯂꯛꯄ ꯅꯠꯇꯦ, ꯃꯆꯦꯁꯤ ꯇꯥꯟ ꯆꯥꯗꯦ ꯍꯥꯏꯒꯨꯝ, ꯃꯤꯒꯤ ꯋꯥꯔꯤꯗ ꯌꯦꯠꯂꯤ ꯍꯥꯏꯒꯨꯝ ꯌꯦꯡꯂꯛꯄ ಮಿꯠꯌꯦꯡꯅꯤ꯫ ꯈꯪꯗꯕ ꯅꯠꯇꯦ ꯃꯗꯨ ꯖꯣꯅꯥꯁꯨ, ꯍꯥꯏꯔꯛꯏ ꯃꯩꯔꯥꯕꯅ꯫ ꯀꯩ ꯂꯩꯔꯛꯏꯁꯦ? ꯅꯥꯎ, ꯆꯟꯕꯤ ꯍꯥꯏꯁꯦ ꯀꯅꯥꯅꯣ? ꯅꯪꯅ ꯈꯜꯂꯤ ꯅꯨꯄꯤꯗꯨꯅꯤ, ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯤꯅꯤ꯫ ꯅꯨꯄꯤꯗꯨꯅꯤ ꯑꯩꯅ ꯄꯥꯝꯗ꯭ꯔꯤꯁꯦ꯫ ꯑꯩꯅ ꯍꯥꯏꯕꯁꯦ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯌꯨꯝꯁꯤꯗ ꯂꯩꯔꯤꯁꯦ ꯏꯆꯤꯜ ꯏꯅꯥꯎꯈꯛꯅꯤ꯫ ꯁꯥꯒꯩꯁꯤꯒꯤ ꯄꯤꯕꯥꯁꯦ ꯅꯪ ꯈꯛꯇꯅꯤ꯫ ꯏꯊꯧ ꯊꯧꯁꯥꯗꯅ ꯈꯨꯝꯃꯤ ꯃꯩꯔꯥꯕ꯫ ꯑꯩ ꯈꯛꯇ ꯅꯠꯇꯦ ꯍꯥꯏꯒꯤꯕ꯭ꯔꯣ ꯑꯩꯕꯣ? ꯖꯣꯅꯥ ꯃꯊꯣꯡ ꯈꯪꯗꯦ ꯏꯁꯥꯎ ꯁꯥꯎꯅꯤꯡꯉꯤ꯫ ꯅꯁꯨꯡ ꯅꯔꯦꯡ ꯆꯥꯕ ꯊꯤꯔꯒ ꯋꯥꯔꯤ ꯁꯥꯒꯦꯗꯤ ꯍꯥꯏꯗꯗꯅ ꯅꯪꯅ꯫ ꯋꯥꯍꯩꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯩꯔꯥꯕꯅ ꯐꯠ ꯊꯠꯆꯤꯜꯂꯛꯏ꯫ ꯏꯆꯦ, ꯉꯁꯤ ꯐꯥꯎꯕ ꯅꯈꯣꯏꯅ ꯄꯥꯝꯕ ꯂꯝꯕꯤ ꯉꯥꯛꯇꯅꯤ ꯑꯩꯅ ꯆꯠꯂꯤꯕꯁꯦ꯫ ꯕꯕꯥꯒ ꯅꯪꯒꯅ ꯄꯥꯝꯕ ꯁꯕꯖꯦꯛꯁꯨ ꯑꯩ ꯂꯧꯏꯗꯅ꯫ ꯅꯈꯣꯏꯅ ꯄꯥꯝꯕ, ꯅꯈꯣꯏꯅ ꯈꯟꯕ ꯐꯤꯔꯣꯜ ꯑꯩ ꯁꯦꯠꯂꯤꯗꯅ꯫ ꯅꯈꯣꯏ ꯑꯅꯤꯅ ꯐꯩ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏꯅ ꯇꯧꯔꯤꯗꯅ꯫ ꯃꯗꯨꯒ ꯃꯥꯟꯅꯗꯦꯅꯦ꯫ ꯀꯩꯒꯤ ꯃꯥꯟꯅꯗꯕꯅꯣ? ꯏꯁꯥꯅ ꯑꯄꯥꯝꯕ ꯅꯨꯄꯤꯗꯤ ꯏꯁꯥꯅ ꯑꯄꯥꯝꯕ ꯈꯜꯍꯜꯂꯣ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯏꯆꯦꯒ ꯕꯕꯥꯒꯅ ꯁꯨꯄꯥꯏ ꯄꯥꯏꯁꯤꯟꯕꯒꯨꯝ ꯇꯧꯔꯛꯀꯅꯨ꯫ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯉꯥꯡ ꯅꯠꯇꯦ꯫ ꯋꯥꯍꯩꯁꯤꯡꯗꯣ ꯍꯥꯏꯅ ꯍꯥꯏꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯇꯦꯕꯜꯗ ꯖꯛꯇ ꯍꯥꯞꯂꯤꯕ ꯏꯁꯤꯡꯗꯨ ꯒ꯭ꯂꯥꯁꯇꯨꯗ ꯈꯖꯤꯛ ꯍꯩꯗꯣꯛꯏ꯫ ꯃꯁꯥ ꯏꯪꯊꯍꯟꯕꯒꯨꯝ ꯈꯖꯤꯛ ꯆꯤꯡꯗꯨꯅ ꯊꯛꯆꯤꯜꯂꯤ꯫ ꯉꯥꯡꯕ ꯂꯦꯞꯇꯦ ꯖꯣꯅꯥ꯫ ꯈꯪꯉꯤ ꯃꯩꯔꯥꯕꯅꯁꯨ ꯖꯣꯅꯥꯁꯤ ꯉꯥꯡꯕ ꯂꯦꯞꯂꯔꯣꯏ ꯍꯥꯏꯕ꯫ ꯃꯣꯏꯒꯤ ꯂꯥꯏꯔꯤꯛ ꯍꯩꯇꯕꯤ, ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯅꯠꯇ꯭ꯔꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯨꯄꯤ ꯂꯩꯇ꯭ꯔꯕ꯭ꯔꯣ? ꯍꯥ? ꯏꯁꯤꯡ ꯈꯔ ꯆꯤꯡꯂꯤꯗꯨ ꯐꯥꯎꯕ ꯂꯣꯏꯁꯤꯟꯗ ꯃꯩꯔꯥꯕ ꯒꯨꯠ ꯌꯣꯠꯁꯤꯟ ꯍꯥꯏꯔꯛꯏ꯫ ꯏꯆꯦ, ꯄꯥꯝꯃꯗꯤ ꯄꯥꯝꯃꯦ, ꯅꯨꯡꯁꯤꯔꯗꯤ ꯅꯨꯡꯁꯤꯔꯦ꯫ ꯋꯥꯁꯦ ꯆꯒꯠ ꯆꯒꯠ ꯌꯥꯝ ꯉꯥꯡꯒꯅꯨ ꯀꯩꯗꯧꯔꯒꯦ? ꯀꯩꯒꯤ ꯉꯥꯡꯗꯕꯅꯣ? ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯅꯠꯇ꯭ꯔꯗꯤ ꯅꯣꯏꯒꯤ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ꯭ꯔꯣ? ꯍꯥ? ꯚꯥꯞ ꯑꯁꯨ ꯌꯥꯝ ꯇꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯅꯣꯏꯅ? ꯏꯆꯦ, ꯑꯩ ꯚꯥꯞ ꯇꯥꯏ ꯀꯩꯗꯧꯔꯒꯦ? ꯑꯩ ꯑꯉꯥꯡ ꯃꯆꯥ ꯄꯤꯛꯇ ꯄꯤꯛꯏꯕ ꯅꯠꯇꯦꯅꯦ꯫ ꯑꯗꯨꯕꯨ ꯉꯥꯡꯕ ꯂꯦꯞꯇꯦ ꯖꯣꯅꯥ꯫ ꯍꯥꯛꯅ ꯄꯥꯝꯃꯨꯗ꯭ꯔ ꯃꯥꯜꯂꯦ ꯃꯅꯥꯎ ꯅꯨꯄꯥꯅ ꯇꯧꯔꯤꯗꯨ꯫ ꯚꯥꯞ ꯇꯥꯗ꯭ꯔꯤ? ꯅꯪ ꯚꯥꯞ ꯇꯥꯗ꯭ꯔꯤ ꯒꯇꯣ꯫ ꯂꯥꯏꯔꯤꯛ ꯍꯩꯇꯕꯤ ꯅꯨꯄꯤꯗꯗꯤ ꯅꯪ ꯌꯨꯝꯁꯤꯗ ꯃꯧ ꯑꯃꯅꯤ ꯍꯥꯏꯅ ꯄꯨꯁꯤꯜꯂꯛꯀꯅꯨ꯫ ꯂꯥꯏꯔꯤꯛ ꯍꯩꯇꯕꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯗꯕꯁꯦ ꯀꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯕꯗꯨ ꯅꯪ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ? ꯍꯥ? ꯀꯌꯥꯝ ꯈꯟꯊꯕ ꯉꯝꯗꯦ, ꯀꯌꯥꯝ ꯂꯣꯏꯅꯕ ꯋꯥꯏ, ꯅꯪ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯕꯅꯦ꯫ ꯏꯊꯧ ꯅꯠꯇꯅ ꯅꯉꯣꯟꯗ ꯄꯦꯠꯄꯥ ꯄꯦꯠꯄꯥ ꯉꯥꯡꯕ ꯅꯠꯇꯦ ꯑꯩꯅ ꯉꯥꯡꯉꯤꯁꯤ꯫ ꯃꯩꯔꯥꯕꯁꯨ ꯈꯪꯉꯤ ꯑꯅꯤꯁꯤꯒꯤ ꯈꯦꯟꯅꯕ꯫ ꯑꯗꯨꯕꯨ ꯃꯥ ꯁꯦꯝꯗꯣꯛꯅꯤꯡꯂꯤ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨꯗꯤ꯫ ꯑꯗꯨꯅ ꯃꯆꯦꯗ ꯃꯔꯩ ꯑꯗꯨꯃꯛ ꯌꯦꯠꯂꯤ꯫ ꯂꯥꯏꯔꯤꯛ ꯍꯩꯇꯕ, ꯒ꯭ꯌꯥꯟꯗꯤ ꯑꯗꯨꯝ ꯇꯥꯕ ꯃꯌꯥꯝ ꯑꯃ ꯂꯩꯁꯤꯅ ꯀꯃꯥꯏ ꯇꯧꯕ? ꯑꯗꯨꯅ ꯑꯗꯨꯅꯤꯗꯅ꯫ ꯄꯧꯅ ꯌꯦꯡꯉꯣ ꯂꯩꯀꯥꯏꯁꯤꯗ ꯀꯌꯥꯝ ꯂꯩ, ꯅꯃꯤꯠꯃꯛꯅ ꯎꯔꯕꯅꯤ꯫ ꯂꯥꯏꯔꯤꯛ ꯍꯩꯇꯕꯤ ꯅꯨꯄꯤꯗꯗꯤ ꯁꯥꯒꯩꯁꯤꯗ ꯃꯧ ꯑꯃꯅꯤ ꯍꯥꯏꯅ ꯄꯨꯁꯤꯜꯂꯛꯀꯅꯨꯅ꯫ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯍꯩꯇꯦ ꯑꯗꯨ ꯑꯗꯥ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ꯫ ꯄꯥꯝꯖꯗꯕꯗꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯑꯗꯨꯗꯤ ꯂꯥꯏꯔꯤꯛ ꯍꯩꯔꯒ ꯂꯥꯏꯁꯨ ꯈꯪꯗꯕ, ꯃꯃꯥ ꯃꯄꯥ ꯄꯤꯖꯅꯤꯡꯗꯕ, ꯁꯃꯥꯖꯅ ꯀꯩ ꯍꯥꯏꯈꯤꯅꯤ ꯄꯥꯈꯠꯇꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯆꯦ? ꯃꯅꯥꯎ ꯅꯨꯄꯥꯅ ꯑꯗꯨꯃꯛ ꯃꯔꯩꯑꯣꯏ ꯀꯩꯑꯣꯏ ꯂꯩꯕꯗꯨꯗ ꯘꯇꯣ, ꯑꯩꯁꯦ ꯊꯦꯡꯅꯕ ꯌꯥꯕ ꯃꯤ ꯊꯦꯡꯅꯔꯛꯂꯕꯅꯤ꯫ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯆꯨꯝꯃꯤ, ꯆꯨꯝꯗꯦ ꯍꯥꯏꯕ ꯅꯠꯇꯦ꯫ ꯁꯨꯅꯃꯛꯇꯕꯨ ꯌꯦꯡꯂꯛꯄꯗ ꯂꯥꯏꯔꯤꯛ ꯈꯔ ꯌꯥꯎꯔꯛꯄꯁꯤꯅ ꯋꯥꯉꯥꯡ ꯁꯉꯥꯡꯗ ꯃꯤ ꯂꯣꯏꯅꯕꯗ ꯑꯗꯨꯝ ꯍꯦꯟꯕꯅꯤ꯫ ꯉꯥꯡꯕ ꯂꯦꯞꯄꯔꯣꯏ ꯈꯪꯂ ꯃꯥꯜꯂꯦ ꯃꯩꯔꯥꯕ ꯍꯥꯏꯔꯛꯏ ꯇꯦꯟꯁꯤꯟꯗꯨꯅ꯫ ꯅꯊꯟꯗ ꯉꯥꯡꯍꯧꯔꯣ꯫ ꯇꯦꯟꯇꯛꯄ ꯋꯥꯍꯩ ꯃꯆꯥꯁꯤꯈꯛ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯩꯔꯥꯕ ꯀꯥ ꯑꯗꯨꯗꯒꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯁꯛꯅꯥꯏꯕꯁꯨ ꯌꯧꯁꯤꯜꯂꯛꯏ꯫ ꯀꯧꯗꯨꯅ ꯆꯪꯂꯛꯏ꯫ ꯅꯤꯄꯥ, ꯑꯣ ꯅꯤꯄꯥ, ꯖꯣꯅꯥ, ꯖꯣꯅꯥꯎ, ꯇꯥꯕ꯭ꯔꯣ? ꯈꯨꯝꯗꯦ ꯖꯣꯅꯥ, ꯁꯣꯜꯂꯤ ꯃꯆꯤꯟꯗ ꯁꯥꯎꯔꯪꯅꯅ꯫ ꯀꯩꯗꯧꯕꯩ ꯈꯨꯝꯗꯣꯏꯕ? ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯤ ꯉꯥꯛꯇꯅꯤ ꯂꯩꯔꯤ ꯃꯤꯁꯤꯡꯁꯦ꯫ ꯃꯩꯔꯥꯕ ꯊꯣꯛꯂꯛꯏ ꯃꯄꯥꯟꯗ, ꯍꯥꯏꯔꯛꯏ ꯇꯟꯗꯦ ꯃꯥꯟꯗꯦ꯫ ꯂꯥꯏꯔꯤꯛ ꯍꯩꯕ ꯅꯪ ꯑꯃꯨꯛ ꯌꯧꯔꯛꯑꯕ꯭ꯔꯥ? ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯍꯩꯕꯤ ꯑꯃ ꯏꯃꯨꯡꯗ ꯂꯩꯍꯧꯕꯅꯤ, ꯑꯝꯇ ꯂꯥꯏꯔꯤꯛ ꯍꯩꯃꯤꯟꯅꯔꯨꯆꯣ꯫ ꯁꯛꯅꯥꯏꯕ ꯒ꯭ꯌꯥꯟ ꯏꯇꯥ ꯇꯥꯗ ꯅꯣꯛꯊꯣꯔꯛꯏ꯫ ꯃꯊꯛꯇ ꯏꯀꯣꯏ ꯀꯣꯏꯗ ꯐꯠ ꯐꯠ ꯀꯥꯈꯠꯂꯛꯏ꯫ ꯀꯅꯥꯅꯣ ꯂꯥꯏꯔꯤꯛ ꯍꯩꯔꯤꯁꯤꯅ? ꯑꯩꯈꯣꯏ ꯐꯖꯕꯤꯅꯤꯗꯅ, ꯅꯨꯄꯤ ꯂꯥꯏꯔꯤꯛ ꯍꯩꯇꯕꯤ ꯄꯥꯝꯗꯦ꯫ ꯁꯛꯅꯥꯏꯕ ꯁꯣꯐꯥꯗꯨꯗ ꯉꯦꯛ ꯐꯝꯊꯩ꯫ ꯅꯆꯦꯅ ꯍꯥꯏꯔꯤꯗꯣ ꯆꯨꯝꯃꯦ ꯍꯥꯏꯒꯦꯗꯤ ꯍꯥꯏꯗꯗꯅ ꯅꯪꯅ ꯑꯣꯟꯈꯠꯂꯒ ꯈꯨꯝꯕꯤꯔꯨꯏꯔꯣ? ꯈꯨꯝꯗ꯭ꯔꯗꯤ ꯀꯩꯅꯣ? ꯅꯆꯤꯟ ꯅꯅꯥꯎꯈꯛ ꯂꯩꯕꯗ ꯃꯔꯩ ꯀꯟꯕ ꯍꯦꯟꯕꯒꯤ ꯃꯦꯠꯁ ꯄꯥꯡꯊꯣꯛꯏꯅꯦꯕ꯫ ꯐꯖꯩ ꯐꯖꯩ꯫ ꯕꯕꯤꯒ ꯆꯟꯕꯤꯒꯁꯦ ꯃꯥꯅ ꯌꯥꯝ ꯌꯥꯅꯤꯡꯗ꯭ꯔꯤꯌꯦ꯫ ꯑꯩꯅ ꯍꯥꯏꯗꯤ ꯕꯕꯤꯗꯣ ꯒ꯭ꯌꯥꯟ ꯐꯖꯅ ꯇꯥꯏ, ꯆꯟꯕꯤꯗꯨꯁꯨ ꯈꯔ ꯄꯪꯇꯛ ꯁꯨꯇꯛ ꯇꯧꯖꯕꯩ ꯋꯥꯅꯤ, ꯒ꯭ꯌꯥꯟ ꯍꯥꯛꯅ ꯇꯥꯗꯕꯗꯤ ꯅꯠꯇꯦꯗꯅ꯫ ꯂꯣꯏꯔꯝꯗꯥꯏ ꯋꯥꯍꯩꯗꯨꯗ ꯁꯛꯅꯥꯏꯕ ꯄꯩꯔꯞ ꯌꯦꯡ ꯆꯤꯡꯂꯒ ꯅꯣꯛꯂꯛꯏ꯫
ꯑꯣ ꯆꯟꯕꯤꯗꯣ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯅꯠꯇꯦꯕ ꯄꯪꯃꯜ ꯂꯥꯛꯃꯟꯗꯅ ꯃꯥꯒꯤ ꯃꯔꯝꯗꯇ ꯏꯁꯧ ꯂꯥꯡꯅꯔꯤꯗꯨ ꯎꯅ ꯎꯅ ꯅꯁꯥꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯑꯣꯏꯗꯣꯔꯦꯅ ꯀꯟꯈꯠꯂꯤꯅꯦꯕ ꯃꯩꯔꯥꯕ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯇꯧꯗꯨꯅ ꯏꯇꯨ ꯑꯣꯏꯔꯒꯦ ꯈꯜꯂꯨꯕꯩꯔ ꯀꯩꯅꯣ ꯃꯤꯅꯒ ꯃꯉꯣꯟꯗ ꯆꯩꯕꯁꯦ ꯁꯥꯎꯅꯤꯡꯉꯤꯅꯦꯍꯦ ꯁꯛꯅꯥꯏꯕ ꯁꯣꯔ ꯑꯃ ꯍꯣꯟꯊꯗꯨꯅ ꯏꯟꯊꯣꯏꯗ ꯅꯨꯡꯉꯥꯏꯇꯦꯗ ꯉꯟꯇꯥꯅ ꯑꯙꯥ ꯃꯣꯔꯥ ꯆꯨꯔꯦꯗꯅ ꯏꯃꯥꯟꯅꯕꯅꯤ ꯀꯥꯏꯅ ꯇꯤꯟꯅꯒꯤꯗ꯭ꯔꯣ ꯑꯩꯕꯨ ꯁꯤꯕꯣ ꯃꯇꯨꯅ ꯇꯤꯟꯅꯒꯅꯨ ꯍꯥꯏꯌꯦꯅ ꯑꯩꯒꯁꯦ ꯃꯃꯥꯟꯅꯕꯅꯤ ꯍꯥꯏꯗꯣ ꯀꯥꯎꯊꯣꯛꯄꯤꯒ ꯇꯧꯗꯧꯔꯤ ꯃꯩꯔꯥꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯉꯥꯏꯈꯣꯅꯤꯄꯥ ꯆꯟꯕꯤꯒꯤ ꯈꯨꯗꯣꯝꯕꯤꯗ ꯅꯪ ꯇꯣꯡꯕ ꯉꯝꯕꯨ ꯉꯝꯒꯗ꯭ꯔꯣ ꯇꯣꯡꯊꯣꯛꯁꯤꯉꯥꯏ ꯀꯩꯅꯣ ꯏꯆꯦꯅ ꯍꯥꯏꯔꯤꯗꯨꯁꯨ ꯆꯨꯝꯃꯤꯕ ꯂꯥꯏꯔꯤꯛ ꯍꯩꯇꯕꯤ ꯃꯧ ꯂꯣꯏꯅꯃꯛꯄꯨꯗꯤ ꯅꯠꯇꯕ ꯈꯔ ꯍꯩꯇꯕ ꯍꯦꯟꯖꯤꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯣꯏꯁꯤꯡꯗꯨꯅ ꯃꯑꯣꯡ ꯆꯥꯗꯕꯗꯣ ꯇꯣꯞ ꯇꯣꯞꯄ ꯇꯞꯇꯥꯏ ꯎꯔꯕꯅꯤꯅ ꯏꯆꯦꯅ ꯒ꯭ꯌꯥꯟ ꯋꯥꯠꯄꯤ ꯅꯨꯄꯤꯁꯦ ꯄꯥꯝꯗꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯀꯌꯥꯅꯣ ꯂꯩꯔꯤꯁꯦ ꯂꯥꯡꯒꯅꯨ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯀꯥꯏꯅ ꯍꯥꯏꯔꯨꯔꯗꯤ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯤꯛ ꯍꯩꯖꯗꯦ ꯀꯥꯏꯅ ꯈꯨꯝꯃꯛꯄ ꯇꯣꯏꯅ ꯊꯦꯡꯅꯃꯟꯕꯒꯤ ꯁꯥꯎꯖꯔꯤꯅꯦ ꯃꯥꯁꯨ ꯖꯣꯅꯥ ꯉꯁꯥꯏꯗꯒꯤ ꯇꯥꯏ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ ꯑꯅꯤꯗꯨꯅ ꯂꯩꯔꯤꯗꯨꯗ ꯁꯨꯛꯂꯞ ꯇꯧꯔꯤꯕ ꯄꯤꯁꯨꯝꯗꯨꯅ ꯑꯁꯥꯎꯕꯗꯤ ꯎꯠꯊꯣꯛ ꯃꯆꯤꯟꯗꯅ ꯇꯣꯞ ꯇꯣꯞꯅ ꯅꯥꯆꯦꯛꯅ ꯌꯩꯗꯨꯅ ꯍꯥꯏꯔꯛꯏ ꯑꯄꯥꯝ ꯑꯄꯥꯝꯕ ꯇꯧꯔꯣ ꯏꯃꯥꯁꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯅꯤꯅ ꯊꯤꯡꯕꯤꯔꯛꯑꯔꯣꯏ ꯕꯕꯥꯁꯨ ꯍꯜꯂꯛꯄꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯈꯤꯗꯣꯏꯅꯤꯅ ꯑꯄꯟꯕ ꯄꯤꯕꯤꯔꯛꯑꯔꯣꯏ ꯑꯩ ꯍꯥꯏꯔ ꯑꯩ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯈꯤꯅꯤ ꯅꯣꯏꯅ ꯍꯦꯛ ꯅꯌꯨꯝ ꯄꯥꯟꯈꯤꯕꯗ ꯅꯤꯉꯣꯟ ꯌꯨꯝꯒꯥꯏꯕꯤ ꯇꯥꯗꯣꯔꯕꯅꯦ ꯑꯩꯕꯨꯗꯤ ꯅꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯌꯨꯝꯒꯥꯏꯕꯤ ꯇꯥꯍꯟꯗꯣꯔꯦꯗꯅ ꯅꯤꯉꯣꯟ ꯌꯨꯝꯒꯥꯏꯕꯤ ꯑꯩꯒ ꯂꯩꯃꯤꯟꯅꯗꯧ ꯁꯔꯨꯛꯄꯨꯗꯤ ꯃꯧ ꯃꯄꯥꯝꯗ ꯌꯥꯎꯅ ꯏꯟꯒꯦꯁꯨ ꯍꯦꯛ ꯏꯟꯒꯣ ꯁꯛꯅꯥꯏꯕ ꯅꯣꯛꯏ ꯃꯩꯔꯥꯕꯗ ꯃꯤꯆꯤꯅ ꯌꯦꯡꯈꯠꯂꯛꯏ ꯇꯥꯟꯖꯥꯗꯨꯗ ꯆꯂꯥꯝꯕꯁꯨ ꯍꯦꯛ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕꯅꯤ ꯐꯣꯟꯗꯨ ꯐꯠ ꯄꯥꯏꯈꯠꯂꯤ ꯃꯩꯔꯥꯕꯁꯨ ꯍꯜꯂꯣ ꯏꯌꯥꯝꯕ ꯌꯧꯔꯛꯇ꯭ꯔꯤꯕꯣ ꯌꯧꯔꯛꯇ꯭ꯔꯤꯗ ꯀꯥꯏꯗꯩꯅꯣ ꯂꯥꯛꯑꯒꯦ ꯂꯩꯔꯝꯃꯣ ꯍꯣꯏ ꯊꯨꯅ ꯌꯧꯔꯛꯑꯣ ꯀꯛꯈ꯭ꯔꯦ ꯀꯣꯜꯗꯨ ꯖꯣꯅꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯃꯩꯔꯥꯕ ꯃꯆꯦꯗꯨ ꯈꯔ ꯈꯣꯏꯗꯧ ꯊꯤꯜꯍꯟꯅꯤꯡꯂ ꯃꯥꯜꯂꯤ ꯍꯥꯏꯔꯛꯏ ꯁꯛꯅꯥꯏꯕꯗ ꯍꯥꯏꯒꯦ ꯑꯃ ꯌꯥꯎꯅ ꯃꯧ ꯃꯄꯥꯝꯒꯤ ꯏꯃꯥꯗꯣ ꯍꯣꯇꯦꯜ ꯊꯣꯛꯇꯣꯔꯝꯃꯅꯤ ꯄꯣꯠ ꯆꯩ ꯍꯣꯟꯗꯣꯛꯄ ꯌꯥꯎꯕꯤꯔꯨꯁꯤ ꯂꯥꯎꯍꯦ ꯁꯛꯅꯥꯏꯕ ꯏꯅꯦꯝꯕꯣꯛꯅ ꯀꯣꯜ ꯇꯧꯁꯤꯜꯂꯛꯑꯦ ꯄꯣꯠ ꯊꯥꯡꯗꯣꯛꯄꯤꯔꯨ ꯂꯥꯎꯑꯣꯅ ꯏꯆꯦ ꯏꯅꯦꯝꯕꯣꯛꯀꯤ ꯃꯇꯦꯡ ꯄꯥꯡꯉꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝ ꯃꯆꯦꯗ ꯂꯛꯅꯒꯨꯝ ꯀꯩꯒꯨꯝ ꯌꯦꯡꯂꯝ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯃꯩꯔꯥꯕ ꯁꯛꯅꯥꯏꯕꯁꯨ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯊꯣꯛꯈꯤꯒꯦꯍꯦ ꯏꯆꯦ ꯉꯥꯏꯈꯣ ꯁꯛꯅꯥꯏꯕ ꯂꯀꯛ ꯂꯦꯞꯄꯤ ꯉꯥꯏꯔꯤꯌꯦ ꯍꯥꯏꯔꯛꯑꯣ ꯀꯥꯏꯗꯅꯣ ꯅꯣꯏꯅ ꯆꯠꯇꯣꯏꯁꯦ ꯆꯥꯛ ꯆꯥꯅꯕꯅꯦ ꯀꯩ ꯂꯩꯔꯒꯦ ꯀꯅꯥ ꯀꯅꯥ ꯆꯥꯅꯗꯣꯏꯕ ꯑꯩꯈꯣꯏ 3-4 ꯈꯛꯇꯅꯦ ꯌꯥꯝ ꯍꯪꯖꯤꯜꯂꯛꯑꯅꯨ ꯏꯕꯦꯝꯃ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯊꯤꯔꯒ ꯅꯌꯨꯝ ꯄꯥꯟꯈꯤꯒꯦꯗꯤ ꯍꯥꯏꯗꯗꯅ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕ ꯊꯨꯒꯥꯏꯗꯣꯏ ꯉꯥꯏ ꯂꯩꯔꯅꯨ ꯀꯩ ꯀꯥꯟꯗꯕꯗ ꯊꯣꯛꯃꯣꯛ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯤꯁꯦ ꯍꯣ ꯌꯦꯡꯕꯤꯅꯕ ꯀꯅꯥꯝꯇ ꯂꯩꯇꯤꯌꯦ ꯁ꯭ꯋꯥꯏꯗ ꯑꯁꯤ ꯍꯥꯏꯔꯝ ꯅꯣꯛꯁꯤꯜꯂꯝ ꯊꯣꯛꯈ꯭ꯔꯦ ꯁꯛꯅꯥꯏꯕ ꯑꯁꯨꯝ ꯐꯥꯒꯤ ꯖꯨꯒꯥꯏ ꯑꯗꯨꯝ ꯇꯧꯅꯗꯨꯅ ꯂꯥꯛꯂꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯁꯥꯎꯅꯤꯡꯉꯤ ꯖꯣꯅꯥ ꯀꯔꯤꯒꯤ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯃꯤꯆꯪ ꯃꯃꯥꯟꯅꯕꯗꯨꯅ ꯆꯪꯕꯤꯕꯒꯤ ꯁꯥꯎꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ ꯃꯥ ꯌꯧꯔꯛꯂꯦ ꯆꯂꯥꯝꯕꯒꯤ ꯌꯨꯝꯗ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯆꯂꯥꯝꯕ ꯁꯦꯜ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯈꯤꯕ ꯅꯠꯇꯦ ꯃꯤꯒꯤ ꯇꯧꯕꯤꯃꯜ ꯍꯥꯏꯕ ꯑꯃ ꯂꯩ ꯂꯥꯏꯔꯤꯛꯀꯤ ꯂꯝꯗ ꯃꯩꯔꯥꯕꯅ ꯃꯇꯦꯡ ꯈꯖꯤꯛ ꯈꯖꯤꯛ ꯄꯥꯡꯕꯤꯈꯤꯕꯗꯨꯅ ꯂꯥꯏꯔꯕ ꯆꯂꯥꯝꯕꯅꯁꯨ ꯎꯠꯄꯅꯤ ꯇꯧꯕꯤꯃꯜ ꯈꯖꯤꯛ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯃꯥꯡ ꯏꯂꯥꯞ ꯂꯥꯞꯅꯗꯅ ꯊꯦꯡꯅꯩ ꯃꯈꯣꯏ 3 ꯆꯂꯥꯝꯕꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯆꯪꯃꯤꯟꯅꯁꯤ ꯍꯥꯏꯅ ꯆꯪꯃꯤꯟꯅꯔꯛꯏ ꯅꯨꯃꯤꯠꯇꯨ ꯕꯍꯤꯒ ꯌꯨꯝꯗ ꯂꯩꯇꯦ ꯊꯕꯛ ꯆꯠꯊꯣꯛꯈꯤ ꯃꯥ ꯉꯁꯤꯗꯤ ꯕꯕꯤꯁꯨ ꯃꯄꯥꯒ ꯄꯨꯟꯅ ꯆꯠꯊꯣꯛꯈꯤ ꯍꯣꯇꯦꯜꯗꯨ ꯉꯁꯤꯗꯤ ꯉꯟꯃꯟꯕꯒꯤꯔ ꯏꯆꯤꯛ ꯆꯤꯛꯏ ꯃꯤ ꯏꯄꯨꯟ ꯄꯨꯟꯗ꯭ꯔꯤ ꯃꯃꯥꯒꯤ ꯅꯥꯛꯇꯒꯤ ꯁꯦꯜ ꯈꯔ ꯂꯧꯔꯤꯉꯩ ꯇꯟꯖꯥꯗꯨꯗꯅꯤ ꯃꯄꯥꯟꯗꯒꯤ ꯂꯥꯛꯇꯨꯅ ꯀꯧꯔꯛꯄꯗꯨ ꯕꯨꯡꯉꯣ ꯆꯂꯥꯝꯕꯅ ꯑꯩꯈꯣꯏ ꯏꯇꯣꯟ ꯃꯈꯣꯟ ꯅꯠꯇ꯭ꯔꯣ ꯁꯛꯅꯥꯏꯕ ꯃꯥꯅꯦ ꯑꯅꯧꯕꯤꯅ ꯍꯥꯏꯔꯛꯏ ꯌꯨꯝꯗ ꯂꯩꯇꯗꯅ ꯀꯩꯒꯤꯅꯣ ꯃꯥꯅ ꯁꯤꯗ ꯊꯣꯛꯂꯛꯏꯁꯤꯅ ꯕꯨꯡꯉꯣ ꯅꯆꯦꯗꯣ ꯌꯨꯝꯗ ꯇꯤꯜꯍꯧ ꯆꯅꯝ ꯁꯦꯝꯃꯝꯃꯨ ꯍꯥꯏꯔꯨꯆꯣ ꯆꯂꯥꯝꯕ ꯑꯝꯇ ꯊꯣꯛꯎꯈꯤꯒꯦ ꯆꯂꯥꯝꯕ ꯐꯠ ꯊꯣꯛꯂꯛꯅꯕ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗ꯭ꯔꯦ ꯂꯩꯃꯔꯦꯝꯕꯤ ꯒꯝ ꯆꯪꯁꯤꯜꯂꯛꯄꯅ ꯍꯥꯜꯂꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯂꯛꯄꯗꯨꯗ ꯌꯦꯡꯊꯣꯔꯛꯏ ꯃꯩꯔꯥꯕꯁꯨ ꯃꯅꯤꯡ ꯂꯩꯊꯣꯛꯂꯞ ꯌꯦꯡꯂꯛꯏ ꯆꯂꯥꯝꯕꯁꯨ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯆꯂꯥꯝꯕ ꯂꯩꯃꯔꯦꯝꯕꯤꯕꯨ ꯈꯥꯝꯃꯤ ꯏꯇꯣꯟ ꯀꯩꯒꯤꯅꯣ ꯅꯪ ꯁꯤꯗ ꯂꯥꯛꯏꯁꯦ
ꯂꯩꯃꯔꯦꯝꯕꯤ ꯁꯣꯔ ꯃꯄꯤꯁꯨ ꯍꯣꯜꯂꯤ꯫ ꯑꯩ ꯌꯨꯝꯗꯩ ꯑꯃꯨꯛ ꯆꯦꯜꯂꯛꯏꯅꯤ꯫ ꯅꯣꯏ ꯆꯥꯛ ꯆꯥꯅꯅꯤ ꯍꯥꯏꯔꯒ ꯇꯤꯜꯍꯧ ꯆꯅꯝꯁꯨ ꯑꯃꯠꯇ ꯂꯩꯔꯝꯗꯦꯅ꯫ ꯄꯩꯁꯥꯁꯨ ꯂꯧꯒꯦꯅ ꯊꯣꯛꯂꯛꯏꯅꯤ꯫ ꯑꯅꯧꯕꯤꯅ ꯕꯨꯡꯉꯣ ꯅꯣꯏ ꯉꯥꯏꯍꯥꯛ ꯂꯩꯃꯤꯟꯅꯔꯝꯃꯨ꯫ ꯏꯃꯥ ꯁꯦꯜꯍꯨꯟꯕꯤ ꯈꯣꯝꯕ ꯂꯥꯛꯑꯝꯃꯅꯤ, ꯑꯝꯇ ꯊꯣꯛꯈꯤꯒꯦ꯫ ꯍꯣꯏ ꯃꯥ꯫ ꯊꯣꯛꯈ꯭ꯔꯦ ꯑꯅꯧꯕꯤ꯫ ꯆꯂꯥꯝꯕ ꯌꯥꯎꯕꯅꯤꯅ ꯂꯩꯃꯔꯦꯝꯕꯤ ꯊꯝꯂꯝꯕꯗ ꯑꯅꯧꯕꯤꯅ ꯆꯤꯡꯅꯕ ꯂꯩꯇꯦ꯫ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯃꯥ ꯈꯪꯏ ꯃꯇꯝ ꯆꯨꯞꯄꯗ ꯆꯂꯥꯝꯕꯒ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃꯒ ꯈꯠꯅ ꯆꯩꯅꯗꯨꯅꯇ ꯂꯩꯔꯁꯨ ꯆꯂꯥꯝꯕꯅ ꯃꯆꯦꯒꯤ ꯑꯁꯨꯛ ꯋꯥꯖꯩ ꯍꯥꯏꯕ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯅ ꯍꯥꯏꯅ ꯃꯅꯥꯇꯣꯟ ꯈꯗꯥꯡꯗ ꯀꯥꯔꯤꯕ ꯍꯨꯃꯥꯡꯗꯨ ꯈꯨꯗꯥꯡ ꯑꯁꯥꯡꯕꯤꯗꯨꯗ ꯁꯠ ꯁꯠ ꯇꯩꯊꯣꯛꯏ꯫ ꯑꯗꯣ ꯕꯨꯡꯉꯣ ꯁꯤ ꯈꯣꯡꯁꯤ ꯌꯥꯝ ꯅꯥꯏ, ꯈ꯭ꯋꯥꯡꯒ ꯇꯥꯏꯅꯕ ꯄꯔꯦꯡꯁꯤꯁꯨ ꯅꯥꯏ, ꯅꯍꯥꯟꯈꯩ ꯈꯨꯅꯥꯒ ꯃꯥꯟꯅꯗꯦ, ꯄꯦꯟ ꯀꯤꯂꯔ ꯑꯝꯇ ꯂꯩꯔꯛꯀꯦꯔꯥ? ꯋꯥꯍꯩꯗꯨꯗ ꯃꯩꯔꯥꯕ ꯁꯛꯅꯥꯏꯕ ꯑꯅꯤꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯅꯩ꯫ ꯃꯩꯔꯥꯕꯅ ꯄꯦꯟ ꯀꯤꯂꯔ ꯆꯥꯔꯒ ꯈꯥꯡꯗꯣꯏꯔꯣ ꯅꯪꯒꯤꯁꯦ? ꯁꯨꯃꯥꯏꯅ ꯁꯨꯝ ꯅꯥꯕ ꯍꯧꯕꯅꯤ, ꯀꯩꯁꯨ ꯈꯟꯗ꯭ꯔꯦꯗ ꯅꯥꯃꯟꯗꯅ꯫ ꯀꯟꯅ ꯅꯥꯕ ꯍꯦꯟꯖꯤꯜꯂꯛꯑꯒ ꯀꯞꯄꯩ ꯋꯥꯅꯤ꯫ ꯄꯦꯟ ꯀꯤꯂꯔ ꯆꯥꯔꯒ ꯑꯅꯥꯕ ꯈꯥꯡꯉꯦ ꯑꯩꯗꯤ꯫ ꯈ꯭ꯋꯥꯡꯒ ꯈꯣꯡꯒ ꯍꯥꯏꯁꯦ ꯀꯞꯂꯥꯛꯁꯨ ꯌꯥꯎꯅ ꯆꯤꯡꯕꯗꯧꯅ ꯅꯥꯕꯗꯨꯔꯣ? ꯂꯩꯃꯔꯦꯝꯕꯤ ꯏꯊꯧ ꯊꯧ ꯁꯥꯗꯦ꯫ ꯑꯁ ꯌꯥꯔꯦꯍꯦ, ꯍꯦꯟꯖꯤꯜꯂꯛꯑꯅꯨ, ꯑꯗꯨꯝ ꯇꯧ ꯂꯩꯔꯁꯤꯗ ꯌꯥꯝ ꯑꯔꯨꯕ ꯂꯩꯅꯥꯒ ꯃꯥꯜꯂꯦ ꯅꯪ ꯈꯨꯍꯪꯗꯣ꯫ ꯃꯩꯔꯥꯕ ꯄꯤꯁꯨꯝ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯂꯤ, ꯑꯗꯨꯒ ꯑꯣꯟꯁꯤꯜꯂꯛꯏ ꯁꯛꯅꯥꯏꯕꯗ ꯁꯣꯜꯂꯤ ꯁꯣꯜꯂꯤ꯫ ꯁꯦꯜ ꯈꯔ ꯄꯨꯈꯤꯕꯗꯣ ꯁꯤꯡꯉꯣ, ꯑꯉꯥꯡ ꯂꯥꯏꯌꯦꯡꯊꯣꯛꯎꯒꯦ꯫ ꯈꯣꯡꯒ ꯈ꯭ꯋꯥꯡ ꯃꯌꯥꯒ ꯅꯥꯏ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯅꯍꯥꯟꯋꯥꯏ ꯅꯥꯔꯝꯕ ꯂꯩꯅꯥꯗꯨ ꯃꯥꯜꯂꯦ꯫ ꯌꯥꯔꯦꯍꯦ ꯅꯪꯁꯨ, ꯗꯥꯏꯔꯤꯌꯥ ꯇꯧꯔꯁꯨ ꯑꯩꯈꯣꯏ ꯄꯥꯒꯤ ꯗꯥꯏꯔꯤꯌꯥ ꯈꯨꯇꯧꯒ ꯃꯥꯟꯅꯩ ꯍꯥꯏꯗꯣꯔꯤꯕꯣ? ꯑꯕꯨꯡꯉꯣ ꯄꯩꯁꯥ ꯄꯨꯔꯛꯑꯣ꯫ ꯍꯣꯏ ꯄꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯖꯤꯛ ꯆꯤꯡꯊꯣꯛꯏ ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ꯫ ꯑꯗꯣ ꯅꯪ ꯅꯁꯥꯁꯦ ꯃꯩꯁꯨꯠ ꯃꯅꯝ ꯅꯝꯃꯤ, ꯃꯩꯈꯨ ꯃꯔꯛꯇ ꯂꯩꯔꯨꯕꯩ꯫ ꯑꯩꯕꯨꯗꯤ ꯏꯀꯥꯏꯗꯦ, ꯑꯗꯣ ꯏꯌꯥꯝꯕ ꯑꯅꯤꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯀꯅꯨꯀꯣ꯫ ꯋꯥꯍꯩꯗꯨ ꯇꯥꯔꯗꯨꯅ ꯌꯦꯡꯅꯩ ꯐꯝꯂꯤꯕ ꯑꯅꯤꯗꯨ ꯐꯜꯂꯞ꯫ ꯂꯩꯃꯔꯦꯝꯕꯤꯁꯨ ꯃꯁꯥ ꯃꯊꯟꯇ ꯃꯈꯨꯠ ꯃꯁꯥ ꯃꯁꯝ ꯃꯅꯥꯗꯨ ꯄꯥꯏꯗꯨꯅ ꯊꯥꯡꯒꯠꯇꯨꯅ ꯃꯅꯝ ꯁꯨꯠ ꯁꯨꯠ ꯅꯝꯃꯤ꯫ ꯑꯋꯣꯏꯅꯁꯨ ꯅꯝꯂꯝꯃꯤ, ꯃꯩꯁꯨꯠ ꯑꯣꯏ ꯀꯩ ꯑꯣꯏ ꯃꯅꯝ ꯑꯃ ꯏꯆꯦꯟ ꯆꯦꯜꯂꯝꯃꯤ꯫ ꯏꯇꯣꯟ, ꯆꯥꯛꯈꯨꯝ ꯆꯪꯍꯟꯈꯤꯗ꯭ꯔꯕ ꯅꯪꯅ ꯃꯩꯅꯥꯛꯇ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯄꯩꯅꯣ? ꯃꯅꯝ ꯆꯦꯜꯂꯒ ꯊꯣꯛꯂꯛꯏꯁꯤꯕꯣ? ꯏꯁ, ꯃꯩ ꯀꯥꯝꯈꯠꯂꯨ, ꯑꯗꯨ ꯇꯧꯔꯛꯎ ꯑꯗꯥ ꯇꯧꯔꯛꯑꯣ ꯑꯝꯇꯣꯏꯕ, ꯃꯤꯠꯀ ꯇꯔꯪ ꯆꯠꯂꯒ ꯊꯣꯛꯂꯛꯏꯅꯤ ꯑꯩ꯫ ꯌꯥꯔꯦ, ꯇꯔꯪꯒ ꯆꯠꯄꯤꯔꯅꯨ, ꯌꯨꯝ ꯌꯧꯔꯒ ꯏꯔꯨ ꯐꯖꯅ ꯂꯨꯊꯣꯛꯑꯝꯃꯨꯀꯣ꯫ ꯂꯩꯃꯔꯦꯝꯕꯤ ꯁꯨꯛꯇꯨꯅ ꯑꯁ ꯌꯥꯝ ꯀꯟꯅ ꯍꯥꯏꯒꯅꯨ, ꯃꯤꯅ ꯑꯩꯁꯦ ꯏꯔꯨꯖꯗꯕ ꯃꯥꯟꯒꯤꯅꯤ꯫ ꯋꯥꯍꯩꯗꯨꯗ ꯃꯩꯔꯥꯕ ꯈꯖꯤꯛ ꯅꯣꯛꯊꯣꯛꯂꯨꯏ꯫ ꯂꯩꯃꯔꯦꯝꯕꯤꯅ ꯃꯤꯅ ꯑꯗꯨ ꯃꯥꯟꯒꯤꯅꯤ, ꯃꯤꯅ ꯑꯗꯥ ꯃꯥꯟꯒꯤꯅꯤ ꯍꯥꯏꯅ ꯁꯤꯖꯤꯟꯅꯔꯛꯄ ꯋꯥꯁꯤ ꯌꯥꯝ ꯄꯛꯆꯔꯨꯕ ꯑꯣꯏꯗꯣꯏꯔꯥ, ꯅꯠꯇ꯭ꯔꯒ ꯏꯄꯪ ꯄꯪꯈꯩ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯍꯩꯗꯨꯗ ꯆꯤꯡꯁꯤꯟꯈ꯭ꯔꯤꯔꯥ ꯑꯃꯗꯤ ꯏꯇꯧ ꯇꯧꯔꯦ ꯃꯩꯔꯥꯕꯗ꯫ ꯉꯁꯥꯏ ꯑꯌꯨꯛ ꯆꯥꯛ ꯊꯣꯡꯉꯝꯗꯥꯏꯗ ꯂꯨꯔꯕꯅꯦ, ꯑꯗꯣ ꯁꯥꯄꯣꯟꯗꯤ ꯂꯩꯔꯝꯗꯗꯅ ꯏꯁꯤꯡ ꯏꯆꯝꯅ ꯂꯨꯖꯩ꯫ ꯑꯗꯨꯒꯤꯅꯤ, ꯁꯦ ꯄꯩꯁꯥꯁꯦ 10 ꯄꯤꯕꯗꯨ ꯑꯣꯏꯅ ꯂꯩꯌꯨ, ꯁꯥꯄꯣꯟꯗꯨꯅ ꯐꯖꯅ ꯂꯨꯖꯔꯝꯃꯨꯀꯣ, ꯐꯨꯔꯤꯠꯀꯥꯗꯣ ꯐꯖꯕ ꯁꯤꯟꯗꯣꯛꯑꯝꯃꯨ꯫ ꯆꯪꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯩꯔꯥꯕ ꯌꯦꯡꯉꯤ ꯆꯂꯥꯝꯕꯗ ꯀꯨꯞꯇ ꯃꯃꯤꯠꯇꯨ꯫ ꯆꯪꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯩꯔꯥꯕ ꯌꯦꯡꯉꯤ ꯆꯂꯥꯝꯕꯗ ꯀꯨꯞꯇ ꯃꯃꯤꯠꯇꯨ꯫ ꯂꯥꯏꯔꯕ ꯃꯥꯅ ꯃꯤ ꯃꯃꯥꯡꯗ ꯆꯣꯞꯅꯤ ꯈꯟꯕꯒꯤ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯅꯅꯤ ꯐꯥꯎꯔꯤꯕ ꯅꯨꯡꯉꯥꯏꯇꯕꯗꯨ꯫ ꯂꯩꯃꯔꯦꯝꯕꯤ ꯆꯂꯥꯝꯕꯗꯒꯤ ꯄꯩꯁꯥꯗꯨ ꯂꯧꯁꯤꯟꯗꯨꯅ ꯁꯤꯗꯤ ꯆꯦꯡ ꯁꯦꯔ 2 ꯋꯥꯟꯕ ꯀꯣꯟꯅꯔꯣꯏꯍꯦ, ꯌꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯍꯧꯔꯤꯗꯣ ꯑꯣꯏꯅ ꯇꯧꯔꯗꯧꯅꯤ꯫ ꯂꯩꯃꯔꯦꯝꯕꯤ ꯉꯛꯅ ꯂꯁꯟ ꯆꯦꯡꯗꯨ ꯄꯤꯖꯗꯣꯏꯕ? ꯑꯁ ꯇꯞꯅ ꯉꯥꯡꯉꯨ, ꯑꯗꯣ ꯅꯪ ꯊꯣꯛꯄ ꯀꯅꯥꯗꯩꯅꯣ ꯑꯊꯣꯠꯄꯗꯣ ꯁꯦꯔ 1-2ꯗꯪ ꯂꯧꯔꯝꯒꯦꯔꯣ? ꯑꯩ ꯀꯣꯟꯅ ꯄꯩꯁా ꯄꯤꯁꯤꯟꯒꯦꯕ꯫ ꯏꯀꯥꯏꯖꯩꯅꯦ ꯑꯩꯁꯨ, ꯑꯩꯈꯣꯏꯗꯧꯅ ꯂꯁꯟ ꯆꯥꯕ ꯀꯩꯁꯨ ꯍꯩꯅꯔꯣꯏꯕ ꯃꯤ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗꯒꯤ ꯂꯥꯛꯏꯅꯤ꯫ ꯎꯁ ꯇꯜꯂꯤꯍꯦ, ꯑꯩꯁꯨ ꯏꯀꯥꯏꯌꯦꯕ ꯁꯣꯠꯄꯗꯣ꯫ ꯇꯥꯔꯤꯕꯅꯤ ꯋꯥꯔꯤꯗꯨ ꯃꯩꯔꯥꯕ, ꯑꯗꯨꯕꯨ ꯐꯦꯟꯖꯤꯜꯂꯛꯇꯦ꯫ ꯀꯔꯤꯒꯤ? ꯋꯥꯔꯤ ꯃꯄꯨꯝꯗꯨ ꯇꯥꯅꯤꯡꯕꯒꯤ꯫ ꯃꯈꯣꯏꯅ ꯄꯨꯊꯣꯛꯄꯗ ꯀꯩꯁꯨ ꯂꯩꯕ ꯋꯥ ꯅꯠꯇꯦ, ꯑꯗꯨꯕꯨ ꯂꯥꯏꯔꯖꯔꯕ ꯃꯆꯤꯜ ꯃꯅꯥꯎꯒꯤ ꯋꯥꯔꯤꯗꯨ ꯃꯇꯧꯗꯨ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯃꯥ꯫ ꯏꯇꯣꯟ, ꯍꯥꯏꯕꯁꯦ ꯑꯃ ꯌꯥꯕꯤꯌꯣꯃꯤ, ꯑꯩꯈꯣꯏ ꯑꯅꯤꯃꯨꯛ ꯃꯔꯩ ꯇꯧꯅꯔꯛꯑꯗꯤ ꯏꯀꯥꯏꯖꯩꯌꯦꯕ ꯃꯤ ꯃꯃꯥꯡꯗ꯫ ꯑꯗꯨ ꯉꯁꯥꯏ ꯅꯨꯄꯥꯗꯨꯒꯤ ꯄꯩꯁꯥꯗꯨꯗꯒꯤ ꯂꯨꯄꯥ 100 ꯄꯤꯔꯛꯑꯣ꯫ ꯆꯦꯡ ꯑꯊꯣꯠꯄꯗꯣ ꯂꯨꯄꯥ 7 ꯄꯤꯕꯅꯤ ꯁꯦꯔꯗ, ꯑꯗꯨ ꯑꯋꯥꯠꯄꯗꯨꯗꯒꯤ ꯂꯨꯄꯥ 10 ꯑꯩ ꯂꯧꯒꯦ, ꯀꯩꯁꯨ ꯈꯪꯉꯣꯏꯕ, ꯑꯗꯨꯒ ꯑꯋꯥꯠꯄꯗꯣ ꯄꯤꯈ꯭ꯔꯣꯕ꯫ ꯆꯂꯥꯝꯕ ꯁꯨꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯁ ꯏꯇꯣꯟ, ꯅꯪꯕꯨ ꯉꯥꯡ ꯂꯩꯔꯅꯨ ꯍꯥꯏꯃꯤ, ꯏꯌꯥꯝꯕ ꯑꯅꯤꯁꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯌꯦꯕ ꯑꯩ꯫
ꯁꯨꯔꯨ ꯉꯪꯅꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯃꯤꯟꯅ ꯁꯥꯟꯅꯖꯔꯕꯁꯨ ꯇꯥꯕꯗꯤ ꯐꯪꯂꯕꯅꯤ꯫ ꯃꯩꯔꯥꯕ ꯁꯛꯅꯥꯏꯕꯗ ꯐꯠ ꯑꯃꯨꯛ ꯌꯦꯡꯂꯛꯏ, ꯁꯛꯅꯥꯏꯕꯁꯨ ꯃꯩꯔꯥꯕꯗ ꯐꯠ ꯌꯦꯡꯂꯛꯏ, ꯋꯥ ꯉꯥꯡꯅꯗ꯫ ꯆꯂꯥꯝꯕꯅ ꯂꯩꯗꯤ ꯂꯩꯖꯗ, ꯏꯁꯨ ꯏꯀꯥꯏ, ꯄꯤꯁꯨ ꯄꯤꯖꯅꯤꯡ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯃꯩꯔꯥꯕ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯆꯂꯥꯝꯕꯅ ꯇꯧꯔꯤꯗꯣ ꯃꯥ ꯈꯪꯏ, ꯃꯤꯅꯗꯤ ꯍꯥꯏꯈꯤꯅꯤ ꯂꯩꯇ꯭ꯔꯗꯤ ꯄꯤꯖꯗ꯭ꯔꯁꯨ ꯌꯥꯏ꯫ ꯃꯩꯔꯥꯕꯅꯁꯨ ꯍꯥꯏꯅꯤ ꯐꯖꯊꯣꯛꯄꯤ ꯈꯣꯟꯗꯥꯗ ꯀꯣꯟꯅ ꯆꯥꯃꯔꯛ ꯆꯥꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯆꯂꯥꯝꯕꯅ ꯏꯆꯝ ꯆꯝꯅ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯕꯒꯤ ꯋꯥꯈꯜꯗ ꯂꯩꯃꯔꯦꯝꯕꯤꯅ ꯊꯨꯒꯥꯏꯕꯤꯈꯤꯕꯅ ꯆꯂꯥꯝꯕꯅ ꯆꯥꯡ ꯇꯥꯗꯅꯕ ꯍꯣꯠꯅꯕ ꯄꯥꯝꯖꯔꯛꯄꯅꯤ꯫ ꯆꯂꯥꯝꯕ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯇꯨꯅ ꯏꯌꯥꯝꯕ, ꯅꯣꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯒꯣ, ꯑꯩ ꯑꯝꯇ ꯊꯣꯛꯎꯈꯤꯒꯦ, ꯑꯃꯨꯛ ꯆꯪꯉꯛꯀꯗꯣꯏꯅꯤꯀꯣ꯫ ꯍꯥꯏꯕ ꯈꯣꯟꯖꯦꯜ ꯑꯃꯠꯇꯗꯤ ꯊꯣꯛꯂꯛꯇꯦ, ꯍꯣꯏ ꯍꯥꯏꯅꯁꯨ ꯆꯤꯝꯕꯥꯜꯗꯨꯗꯒꯤ ꯈꯨꯝꯂꯛꯇꯦ, ꯆꯠꯂꯨꯔꯣ ꯍꯥꯏꯅꯁꯨ ꯃꯥꯕꯨ ꯍꯔꯥꯎꯅ ꯍꯥꯏꯔꯛꯇꯦ꯫ ꯑꯗꯨꯕꯨ ꯅꯣꯝꯂꯤ ꯃꯉꯛꯇꯨꯗꯤ ꯇꯞꯇꯛ ꯉꯥꯏꯔꯝꯒꯦ ꯍꯥꯏꯕꯒꯨꯝ ꯊꯣꯛꯃꯤꯟꯅꯈꯤ ꯂꯩꯃꯔꯦꯝꯕꯤꯒ ꯆꯂꯥꯝꯕꯒ ꯃꯆꯤꯜ ꯃꯧꯄꯥꯗꯨ꯫ ꯇꯟꯖꯥꯗꯨꯗ ꯑꯅꯧꯕꯤꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯁꯦꯜ ꯈꯔ ꯁꯤꯟꯅꯔꯝꯗꯨꯅ ꯆꯦꯡ ꯍꯥꯟꯅ ꯋꯥꯜꯂꯝꯅꯕ ꯍꯥꯏꯈꯤ꯫ ꯆꯂꯥꯝꯕꯁꯨ ꯃꯩꯔꯥꯕ ꯁꯛꯅꯥꯏꯕ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯇꯁꯦꯡꯅ ꯆꯥꯛ ꯆꯥꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯃꯈꯣꯏ ꯑꯅꯤ, ꯅꯨꯄꯤꯗꯨꯒ ꯅꯛꯁꯤꯟꯅꯅꯕ ꯆꯥꯟꯁ ꯂꯧꯕ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯆꯥꯟꯁ ꯂꯧꯕ ꯂꯥꯛꯂꯤꯔꯥ, ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯊꯦꯝꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯑꯃ ꯏꯇꯥꯏ ꯇꯥꯏꯌꯣꯟꯅꯔꯦ꯫ ꯂꯩꯖꯗꯕ ꯃꯥꯅ ꯋꯥꯕꯗꯤ ꯋꯥꯕꯅꯤ, ꯂꯥꯏꯔꯕ ꯃꯥꯒꯤ ꯊꯧꯔꯤꯗꯤ ꯀꯟꯕꯅꯤ꯫ ꯈꯪꯉꯤ ꯃꯇꯧꯗꯨ ꯋꯥꯈꯪꯗꯕ ꯑꯣꯏꯒꯗ꯭ꯔꯥ ꯄꯥꯈꯠꯆꯕꯅꯤ, ꯂꯥꯏꯔꯕꯗꯤ ꯋꯥꯈꯪꯗꯕꯅꯤ꯫ ꯆꯨꯝꯂꯤꯕ꯭ꯔꯥ ꯋꯥꯍꯩ ꯑꯁꯦ? ꯆꯨꯝꯃꯤ, ꯇꯁꯦꯡꯅ ꯆꯨꯝꯕꯅꯤ꯫ ꯂꯥꯏꯔꯕꯗꯤ ꯋꯥꯈꯪꯗꯕꯅꯤ, ꯃꯗꯨ ꯑꯣꯏꯒꯅꯤ ꯄꯥꯈꯠꯆꯕꯅꯤ꯫ ꯃꯩꯔꯥꯕ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯄꯨꯛꯅꯤꯡꯁꯦ ꯑꯃꯨꯛ ꯅꯨꯡꯁꯤꯍꯜꯂꯦ ꯇꯧꯔꯤꯁꯦ, ꯂꯥꯛꯑꯝꯗ꯭ꯔꯁꯨ ꯐꯒꯗꯕꯅꯤ, ꯂꯩꯐꯝ ꯑꯃ ꯏꯈꯪ ꯈꯪꯍꯟꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯁꯛꯅꯥꯏꯕ ꯋꯥ ꯊꯩꯗꯣꯔꯛꯏ ꯃꯩꯔꯥꯕꯒꯤ ꯃꯇꯧꯗꯨꯗ꯫ ꯑꯩꯈꯣꯏꯅꯤꯅ ꯑꯗꯨ ꯑꯗꯥ ꯍꯥꯏꯖꯤꯜꯂꯨꯔꯒ ꯆꯂꯥꯝꯕꯗ ꯏꯀꯥꯏꯕ ꯄꯤꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ꯫ ꯑꯗꯨꯅ ꯁꯨꯝ ꯑꯩꯈꯣꯏꯁꯨ ꯇꯧꯕ ꯌꯥꯕ ꯃꯥꯒꯤ ꯇꯦꯅꯤꯁꯀꯤ ꯔꯕꯔ ꯋꯨꯠꯂ ꯑꯃ ꯂꯩꯕꯤꯔꯁꯨ ꯌꯥꯏ ꯀꯩꯅꯣ꯫ ꯉꯥꯏꯍꯥꯛ ꯂꯩ ꯃꯩꯔꯥꯕ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯝꯕꯗꯒꯤ ꯆꯦꯡ ꯋꯥꯜꯂꯨꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈꯤꯕꯗꯨ ꯎꯔꯛꯏ꯫ ꯃꯗꯨ ꯎꯕꯒ ꯍꯥꯏꯔꯛꯏ ꯁꯛꯅꯥꯏꯕꯗ, ꯁꯛꯅꯥꯏꯕ ꯆꯠꯂꯁꯤꯔꯥ? ꯑꯁ ꯆꯠꯄ ꯅꯨꯡꯉꯥꯏꯔꯣꯏꯍꯦ, ꯀꯃꯥꯏꯅ ꯆꯠꯀꯦ ꯍꯥꯏꯗꯣꯏꯅꯣ? ꯈꯨꯝꯂꯛꯇꯦ꯫ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩ ꯃꯥ, ꯇꯁꯦꯡꯅ ꯋꯥꯈꯜ ꯑꯃꯗ ꯂꯦꯞꯈ꯭ꯔ ꯃꯥꯜꯂꯦ ꯍꯟꯗꯛꯇꯤ꯫ ꯃꯩꯔꯥꯕ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯂꯩꯃꯔꯦꯝꯕꯤꯗ꯫ ꯍꯜꯂꯣ ꯆꯟꯕꯤ꯫ ꯍꯥꯎ? ꯑꯩꯈꯣꯏꯁꯦ ꯊꯕꯛ ꯑꯊꯨꯕ ꯑꯃ ꯂꯩꯔꯦ, ꯆꯠꯇꯕ ꯌꯥꯗ꯭ꯔꯦ, ꯆꯥꯛꯇꯣ ꯁꯤꯜꯂꯅꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯆꯦꯡ ꯁꯨꯕ ꯂꯣꯏꯔꯀꯥꯟꯁꯤꯗ? ꯁꯛꯅꯥꯏꯕꯅ ꯃꯩꯔꯥꯕꯗꯒꯤ ꯐꯣꯟꯗꯨ ꯇꯥꯞꯂꯛꯏ꯫ ꯆꯦꯡ ꯁꯨꯔꯦ ꯍꯥꯏꯔꯣ? ꯌꯥꯔꯦ, ꯅꯪ ꯊꯣꯡꯗꯣꯏꯗꯣ ꯑꯗꯨꯝ ꯊꯣꯡꯉꯣ꯫ ꯑꯗꯣ ꯑꯦꯟꯖꯥꯡꯗꯤ ꯊꯣꯡꯉꯝꯒꯤꯅꯨꯀꯣ, ꯑꯩꯈꯣꯏ ꯑꯦꯟꯖꯥꯡ ꯂꯩꯔꯛꯀꯦ꯫ ꯅꯪ ꯑꯣꯛ ꯆꯥꯕ꯭ꯔꯣ? ꯑꯁ ꯀꯥꯏꯗꯩꯅꯣ, ꯆꯥꯗꯦ꯫ ꯑꯗꯣ ꯆꯥꯗꯤ ꯌꯥꯝ ꯆꯥꯅꯤꯡꯉꯤ, ꯌꯦꯟ ꯇꯧꯁꯤꯔꯥ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏ ꯕꯨꯡꯉꯣꯅ꯫ ꯅꯣꯏ ꯑꯣꯛ ꯆꯥꯅꯤꯡꯉꯤꯔꯣ? ꯁꯛꯅꯥꯏꯕ ꯅꯣꯛꯐꯦꯠ ꯐꯜꯂꯞ ꯃꯩꯔꯥꯕꯗ ꯌꯦꯡꯂꯛꯏ꯫ ꯍꯣꯏ ꯌꯦꯟ ꯂꯩꯔꯛꯀꯦ, ꯂꯩꯔꯝꯃꯣ꯫ ꯑꯩꯈꯣꯏ ꯕꯨꯡꯉꯣꯅ ꯌꯦꯟ ꯂꯧꯕ ꯆꯠꯈ꯭ꯔꯦ꯫ ꯍꯩ, ꯌꯨꯝꯗ ꯊꯨꯅ ꯂꯥꯛꯑꯣꯅꯀꯣ꯫ ꯅꯣꯏꯅ ꯆꯦꯡ ꯄꯨꯊꯣꯛꯑꯕꯅꯤꯅ ꯌꯦꯟꯒ ꯑꯣꯛ ꯊꯣꯡꯕꯒꯗꯨꯗꯗꯤ ꯑꯩꯈꯣꯏꯅ ꯉꯝꯕ ꯌꯥꯏꯗꯅ꯫ ꯍꯣꯏ ꯍꯥꯏꯅ ꯏꯆꯝ ꯆꯝꯅ ꯈꯨꯝꯗꯣꯔꯛꯂꯤꯕ ꯂꯩꯃꯔꯦꯝꯕꯤꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯅꯣꯛꯏ ꯃꯩꯔꯥꯕ꯫ ꯀꯣꯜ ꯊꯝꯈ꯭ꯔꯦ꯫ ꯄꯣꯠ ꯆꯩ ꯂꯩꯔꯨꯗꯨꯅ ꯄꯨꯁꯤꯜꯂꯛꯏ꯫ ꯁꯦꯝꯕ ꯁꯥꯕ ꯂꯩꯃꯔꯦꯝꯕꯤ ꯏꯌꯥꯎ ꯌꯥꯎꯍꯟꯗ꯭ꯔꯦ꯫ ꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯏ꯫ ꯆꯂꯥꯝꯕꯅ ꯃꯈꯨꯞ ꯃꯇꯥ ꯆꯦꯜꯂꯤ, ꯂꯩꯃꯔꯦꯝꯕꯤꯗꯨ ꯌꯥꯎꯗꯤ ꯍꯦꯛ ꯌꯥꯎꯅꯤꯡ, ꯐꯝꯃꯒ ꯂꯩꯕꯁꯨ ꯍꯦꯛ ꯐꯖꯗ꯫ ꯉꯥꯏꯍꯥꯛ ꯆꯪꯉꯛꯑꯒ ꯊꯨꯝ ꯑꯃꯨꯛ ꯄꯥꯏ, ꯃꯣꯔꯣꯛ ꯑꯃꯨꯛ ꯄꯥꯏ, ꯆꯤꯅꯤ ꯑꯃꯨꯛ ꯄꯥꯏ, ꯃꯩ ꯑꯃꯨꯛ ꯏꯟꯁꯤꯟ, ꯈꯥꯕꯩꯅ ꯍꯥꯏꯐꯦꯠꯀꯁꯨ ꯍꯦꯛ ꯑꯣꯠꯀꯨꯝ ꯀꯩꯒꯨꯝ꯫ ꯃꯩꯔꯥꯕꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯃꯇꯧꯗꯨ ꯌꯦꯡꯕ꯫ ꯂꯣꯏꯅꯔꯛꯂꯤ ꯁꯦꯝ ꯁꯥꯕ, ꯊꯣꯡꯕ꯫ ꯆꯥꯕ ꯍꯧꯕ ꯃꯇꯝꯗꯨꯅꯤ꯫ ꯂꯩꯃꯔꯦꯝꯕꯤꯗꯤ ꯆꯥꯕ ꯌꯥꯎꯗꯦ ꯃꯌꯥꯝ ꯃꯔꯛꯇ꯫ ꯅꯨꯄꯥ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯍꯥꯟꯅ ꯊꯤꯕ ꯍꯧꯏ꯫ ꯆꯥꯕ ꯍꯧꯅꯕ ꯐꯝꯅꯈ꯭ꯔꯦ꯫ ꯁꯝꯖꯤꯟꯁꯤ, ꯋꯥꯔꯤꯁꯨ ꯊꯣꯛꯄ ꯌꯥꯝ ꯁꯥꯟꯅꯩ꯫ ꯀꯣꯂꯦꯖꯀꯤ ꯃꯔꯝ, ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯔꯝ꯫ ꯆꯂꯥꯝꯕ ꯂꯛꯅꯕꯣꯏ ꯀꯩꯑꯣꯏ, ꯍꯥꯎꯗꯧ ꯃꯥꯜꯂꯤꯍꯦ, ꯏꯇꯣꯅ ꯈꯥꯕꯩ ꯑꯃꯨꯛ ꯑꯅꯤꯔꯛ ꯄꯥꯏꯔꯝꯕ ꯌꯦꯟꯁꯦ꯫ ꯁꯛꯅꯥꯏꯕꯁꯨ ꯅꯣꯛꯇꯨꯅ, ꯅꯣꯏ ꯏꯇꯣꯅ ꯊꯨꯝ ꯄꯥꯏꯔꯝꯕꯒꯤꯅꯤ ꯍꯥꯎꯗꯣꯏꯁꯦ꯫ ꯃꯩꯔꯥꯕꯁꯨ ꯑꯗꯨꯉꯥꯏ, ꯅꯠꯇꯦꯍꯦ, ꯆꯤꯅꯤ ꯀꯧꯇꯥꯒ ꯃꯣꯔꯣꯛꯀ ꯄꯥꯏꯔꯝꯕꯩꯅꯤ꯫ ꯑꯣ, ꯂꯛꯅꯔꯦ ꯅꯣꯏꯁꯨ ꯐꯖꯅ? ꯐꯥꯒꯤ ꯇꯧꯅꯤꯗ, ꯅꯨꯡꯁꯤꯗꯅ ꯂꯛꯅꯕꯅꯤ꯫ ꯆꯥꯕ ꯍꯧꯔꯒꯦꯍꯦ, ꯌꯥꯗ꯭ꯔꯦ ꯑꯩꯗꯤ ꯂꯥꯝꯕꯅ꯫
ꯁꯛꯅꯥꯏꯕ ꯅꯣꯏ ꯍꯨꯛꯇ꯭ꯔꯤꯉꯩ ꯂꯥꯏꯒꯤꯒ ꯊꯥꯗ꯭ꯔꯤꯉꯩ ꯑꯩ ꯍꯥꯟꯅ ꯑꯝꯇ ꯍꯨꯛꯆꯍꯧꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯛꯅꯥꯏꯕ ꯃꯍꯤ ꯃꯅꯥꯏ ꯈꯔ ꯍꯩꯊꯥ ꯐꯠ ꯍꯨꯛꯄ ꯍꯧꯏ ꯍꯨꯛꯄꯒ ꯆꯞ ꯂꯦꯞꯄꯤ ꯂꯩꯃꯔꯦꯟꯕꯤꯗ ꯐꯂꯞ ꯌꯦꯡꯂꯛꯏ ꯍꯥꯎꯏꯍꯦ ꯆꯟꯕꯤ ꯅꯪꯒꯤ ꯈꯨꯠ ꯈꯔ ꯌꯥꯎ ꯇꯧꯔꯤ ꯃꯥꯜꯂꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡꯒ ꯀꯣꯟꯅꯅ ꯒꯨꯠ ꯌꯣꯠꯈꯤ ꯌꯣꯠꯅ ꯌꯣꯠꯅ ꯁꯛꯅꯥꯏꯕ ꯃꯩꯔꯥꯕꯗ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯐꯠ ꯌꯦꯡꯂꯛꯏ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯥꯁꯤꯜꯂ ꯍꯥꯏꯒꯨꯝ ꯃꯩꯔꯥꯕꯗ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯃꯩꯔꯥꯕꯁꯨ ꯀꯩꯁꯨ ꯈꯟꯗ ꯆꯥꯛꯇꯨ ꯀꯣꯊꯩ ꯁꯛꯅꯥꯏꯕ ꯅꯣꯟꯊꯗꯨꯅ ꯃꯊꯟꯗ ꯑꯃꯨꯛ ꯅꯣꯛꯏ ꯆꯂꯥꯝꯕꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯁꯨ ꯒ꯭ꯌꯥꯟ ꯑꯃ ꯏꯇꯥ ꯇꯥꯕꯒꯨꯝ ꯇꯧꯏ ꯁꯛꯅꯥꯏꯕꯅ ꯇꯧꯔꯤꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯆꯦꯗ ꯌꯦꯡꯂꯛꯏ ꯃꯥ ꯀꯩꯒꯨꯝꯕ ꯑꯃ ꯁꯣꯏꯔꯝꯂꯅꯤ ꯈꯟ ꯑꯦꯟꯁꯥꯡꯗꯨ ꯇꯪꯗꯨꯅ ꯌꯦꯡꯉꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯇꯧꯔꯤ ꯂꯩꯃꯔꯦꯝꯕꯤꯗ ꯈꯖꯤꯛ ꯆꯪꯁꯤꯟꯗꯨꯅ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯔꯛꯏ ꯆꯂꯥꯝꯕ ꯏꯇꯣꯟ ꯆꯥꯎꯔꯣ ꯆꯥꯛꯇꯣ ꯅꯪ ꯑꯦꯟꯁꯥꯡꯁꯦ ꯊꯨꯝ ꯊꯥꯛꯈꯤꯕ꯭ꯔꯣ ꯆꯤꯅꯤ ꯊꯥꯛꯈꯤꯕ꯭ꯔꯣ ꯂꯩꯃꯔꯦꯝꯕꯤ ꯁꯨꯛꯇꯨꯅ ꯈꯨꯝꯂꯛꯏ ꯏꯟꯁꯥꯡꯕꯨ ꯊꯨꯝ ꯊꯥꯛꯇ꯭ꯔꯗꯤ ꯆꯤꯅꯤ ꯊꯥꯛꯀꯗ꯭ꯔꯣ ꯆꯂꯥꯝꯕ ꯑꯃꯨꯛꯁꯨ ꯁꯣꯟꯊꯥꯡꯅꯅ ꯊꯨꯝꯒ ꯆꯤꯅꯤꯒ ꯌꯥꯟꯁꯤꯟꯅꯕ ꯃꯥꯟꯕ ꯃꯍꯥꯎ ꯑꯃ ꯌꯥꯎꯔꯤ ꯅꯪ ꯆꯤꯅꯤ ꯀꯧꯇꯥ ꯃꯣꯔꯣꯛ ꯀꯧꯇꯥ ꯊꯨꯝ ꯀꯧꯇꯥ ꯈꯔ ꯄꯥꯏꯔꯝꯗꯥꯏꯅꯦ ꯂꯩꯃꯔꯦꯝꯕꯤ ꯏꯌꯥ ꯌꯥꯅꯤꯡꯗ ꯆꯂꯥꯝꯕꯗ ꯌꯦꯡꯉꯤ ꯆꯂꯥꯝꯕꯁꯨ ꯑꯝꯇ ꯌꯦꯡꯉꯨ ꯍꯥꯏꯒꯨꯝ ꯏꯪꯒꯤꯠ ꯄꯤ ꯃꯇꯧꯗꯨꯗ ꯂꯩꯃꯔꯦꯝꯕꯤ ꯁꯨꯛꯂꯞ ꯌꯦꯡꯂꯝꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟ ꯏꯟꯁꯥꯡꯗꯨ ꯇꯪꯗꯨꯅ ꯍꯦꯛ ꯌꯦꯡꯉꯤ ꯏꯟꯊꯣꯛꯄꯅꯤ ꯏꯟꯊꯣꯛꯄꯗ ꯏꯟꯊꯣꯛꯄꯅꯤ ꯈꯔ ꯁꯨꯛꯆꯤꯟꯗꯨꯅ ꯂꯩꯔꯝꯕ ꯄꯤꯁꯨꯝꯗꯨꯗꯒꯤ ꯀꯔꯝ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯅ ꯁꯨꯛꯆꯤꯟꯈꯤꯕꯅꯣ ꯈꯪꯍꯧꯗꯦ ꯄꯤꯁꯨꯝ ꯑꯅꯤꯒꯤ ꯀꯥꯔꯛꯇ ꯑꯍꯥꯡꯕ ꯂꯝꯕꯤ ꯂꯩꯇ꯭ꯔꯕꯒꯨꯝ ꯕ꯭ꯂꯣꯀꯦꯠ ꯊꯝꯈ꯭ꯔꯕꯒꯨꯝ ꯈꯨꯁꯨꯛ ꯊꯤꯅ ꯁꯨꯛꯈ꯭ꯔꯦ ꯂꯩꯃꯔꯦꯝꯕꯤ ꯑꯁ ꯀꯩꯅꯣ ꯁꯤꯗꯤ ꯑꯩꯕꯨ ꯊꯨꯝ ꯍꯥꯞꯈꯤꯕꯅꯤꯗ ꯀꯅꯥꯅ ꯆꯤꯅꯤ ꯍꯥꯞꯆꯤꯜꯂꯝꯃꯒꯦ ꯃꯩꯔꯥꯕ ꯅꯣꯟꯊꯗꯨꯅ ꯊꯤꯛ ꯊꯤꯛ ꯅꯣꯛꯏ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯨꯝ ꯂꯩꯃꯔꯦꯝꯕꯤ ꯃꯩꯔꯥꯕꯗ ꯁꯛꯅꯥꯏꯕꯒꯗ ꯐꯠ ꯌꯦꯡꯂꯛꯏ ꯁꯛꯅꯥꯏꯕ ꯊꯣꯏꯅ ꯂꯩꯃꯔꯦꯝꯕꯤꯗ ꯌꯦꯡꯂꯛꯇ ꯃꯊꯟꯇ ꯅꯣꯛꯇꯨꯅ ꯆꯥꯛꯇꯣ ꯑꯃꯨꯛ ꯍꯨꯛ ꯏꯁꯤꯡ ꯑꯃꯨꯛ ꯊꯛ ꯆꯥꯛꯈꯣꯝ ꯑꯃ ꯑꯃꯨꯛ ꯏꯁꯤꯡ ꯑꯃ ꯑꯃꯨꯛ ꯊꯛꯆꯤꯟ ꯌꯥꯎꯝ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡ ꯊꯛꯄꯗꯨ ꯎꯏ ꯃꯩꯔꯥꯕꯗ ꯑꯃꯨꯛ ꯌꯦꯡꯂꯛꯄꯒ ꯍꯨꯛꯀꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯝꯕꯗꯨ ꯎꯈ꯭ꯔ ꯃꯥꯜꯂꯦ ꯂꯩꯃꯔꯦꯝꯕꯤ ꯆꯥꯛꯈꯨꯝ ꯁꯨꯝꯖꯤꯠ ꯂꯩꯔꯝꯕꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯩꯔꯥꯕꯒꯤ ꯆꯥꯛꯂꯨꯛꯇꯨꯗ ꯐꯠ ꯀꯜꯂꯤ ꯆꯥꯛ ꯍꯨꯛꯀꯦ ꯇꯧꯔꯝꯕ ꯃꯩꯔꯥꯕ ꯆꯞ ꯂꯦꯞꯄꯤ ꯉꯛꯅ ꯌꯦꯡꯂꯛꯏ ꯂꯩꯃꯔꯦꯝꯕꯤꯗ ꯄꯨꯡꯉꯛ ꯉꯛꯅ ꯑꯃꯨꯛ ꯍꯦꯟꯅ ꯉꯛꯅ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯅ ꯃꯩꯔꯥꯕ ꯃꯃꯤꯠ ꯆꯐꯨꯃꯨꯛ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯂꯩꯃꯔꯦꯝꯕꯤꯗ ꯑꯗꯨꯉꯥꯏ ꯂꯩꯃꯔꯦꯝꯕꯤꯁꯨ ꯆꯐꯨꯗꯩ ꯈꯔ ꯍꯦꯟꯅ ꯂꯥꯎꯊꯣꯛꯇꯨꯅ ꯆꯥꯛꯂꯨꯛꯇꯨꯗ ꯌꯦꯡꯉꯤ ꯃꯥꯁꯨ ꯆꯥꯛꯂꯨꯛꯇ ꯀꯟꯈ꯭ꯔ ꯃꯇꯨꯡ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯃꯩꯔꯥꯕ ꯑꯗꯨꯃꯛ ꯂꯦꯞꯇꯦ ꯉꯛꯅ ꯌꯦꯡꯕ ꯃꯉꯛ ꯂꯩꯗꯨꯅ ꯆꯂꯥꯝꯕꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯁꯛꯅꯥꯏꯕ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯁꯛꯅꯥꯏꯕꯗꯤ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯊꯣꯛꯈ꯭ꯔꯦ ꯐꯥꯊꯕ ꯉꯝꯗꯈꯩ ꯃꯃꯥꯟꯅꯕꯒꯤ ꯑꯉꯛꯄ ꯁꯛꯐꯝꯗꯨꯗ ꯁꯤꯊ ꯁꯤꯊ ꯅꯣꯛꯊꯣꯔꯛꯂꯦ ꯆꯂꯥꯝꯕ ꯇꯧꯔꯦꯗꯣ ꯍꯥꯏꯒꯨꯝ ꯏꯀꯥꯏ ꯈꯪꯗ ꯅꯈꯥꯡ ꯄꯥꯏꯗꯨꯅ ꯈꯥꯡꯂꯦ